Lambi sorok the chtpi chamzarbi nupimachasingda ngaihk leitana gari macha sijinnaduna makhut sangluba meeoi ngasi Imphal West District Police ki team amana fagatkhare fagalaba meeoi adudi hauba mibomcha sing chahini form doi leifam lalambung makhong takhelambam lekai digini mak ngasi numidung mamadung nungthil gi pung makhai taba matamna masagi meyumdagi fagatkhibani hauba mibomcha hariba meeoi asina chahi asigi me June thadagi hauduna Imphal manungda maroina kai sampat lemazam lekai kwakithal thingom lekai danatana mafong kiada Suzuki SS gari macha angoba machuma koithau thoraga ayuk nungthilda makhongna private tuition natraga school chatpa mahiroi nupimachasingda manakta gari thaujilaga makhut sanglamlaga thaukhibagi thabak ngaihk leitana chathaduna lakpa meeoi amani hari Hariba thong asi CCTV footage kharada thingnarakpadagi amadi social media da thagalakpadagi Manipur police na kupna thigalapa matungda laukalakpa thabakta ngasi nungthil fagatpangam khibani hawam ibom changasi CGM Imphal West ki mamangda puthoklaba matungda numit taruk nigi police remand lauthakre thong asi gi matangda Chief Minister Biren Singna masagi Facebook page changasi thagalakpa warol amada police na farba hawam ibom chada natana asing malu da thong chathaba meeoi khudingmak lemna khak tharoi hari